Lakhipur online puthokjaba January ki tang 18 ningthaukaaba numit ki Khomjinba Pao tabirasi. Ahanbada maruoiba Pao Bontarapur High School ki humphumari suba Foundation Day ki thauram numinini chumna January ki 18 amasung 19 da chinglemna pangthokre. Mitei gi ethnography amadi socio-economic report Kendra lengak ta thabinaba WMC na Manipur gi CM gi pungning chingsilakle. Tongan malup kayana makhatana APSC ki combined competitive exam da maipak lakraba singda harau tayamba phongthoknakre. Academy na forum amasung marup pauche ka kusamnaraga tongan ba sahitya ki thorom pangthokre amasung nga gi chinjakta mipal tangdaba iramdam ama ohensi haba pandamda amufa gi foundation day pangthokre. Haujik mapungoi pa pau tabirase January ki tang amadagi chatharakiba Kasar Bontarapur High School ki humphumari suba Foundation Day ki mapungoi ba thauram numinini chubna January ki tang 19 amadi 19 da pangthoktuna loisinkhre. School ki SMDC ki President M Kiran Kumar na school ki firal singkatuna amadi maira chukatuna thauram hodokhi. School ki founder headmaster Oinam Lala amadi landowner Mongsa Tabam Babacha gi mitamda haikaleka tamkhraba matung Bontarapur khungang thungna miyam gi oiba khongset ama chatkhi. Matungda makhal mathel gi oiba thorom parengi manung chana recitation da Ranjit Jengkhom na moderator oibiki amasung quiz competition dana O Armita amadi Purna Singhana quiz master oiki. Aduga nat ki oiba thorom kaya kaloinana January ki 19 ki thorom pareng loisinki. Ngarang January ki tang 19 aroiba numita school gi headmaster M Gunabati na mipama poiduna pangthokpa thoramda Sonai gi MLA Karimuddin Borbuyana Chief Guest, Retired Colonel Birendra Kumar Singh and Special Guest, Retired DIG Director of Communication Lal Babuna, Distinguished Guest Amadi Thoramasida, Janata College ki Retired Professor M Babaton Singha, DNNK Higher Secondary School ki Retired Principal Saikom Komlakanta, Oxford Senior School ki Principal NG Nabani Singha na Chingba Miyoi Singna, Guest of Honor OBK, Mithung Singda Lengyan Kudol Amadi Memento Kudol Tamnaba Matung, M Niren Amadi Mahaki Kangbuna Sayo Isay Lantokhi M Brojendra Singhana Taram Nokpagi Warol Pikhi School asigi samlapa warol galoinana W Robin Amadi O Armitana keynote address pikhi School asigi haudokhiba lising amaga chamapan humpugi ahanba batch ki mahiroi kharada achamba khudol tamduna ikai khumlakhi School asida matam sangla thabak toramlaba potharaba headmaster teaching staff amadi non-teaching staff singda lengyan khudol tamduna certificate of appreciation piduna ikai khunajaki retired headmaster da CH Babaton M Bijoy M Nilmohon S Menjor S Kishore Kumar aduka retired assistant teacher da KH Angangton M Ranabir Anwar Hussain Loskor Nilmani Singha H Indramani aduka Retired UD M Mohendra Amadi Retired Grade 4 da CH Kunjababu gi mafamda ikai khumnaki mifamda saruk yakiba wangang loisingna school asina haukiba chahi humphumari da thengnakiba awanungai gi wari kaya amadi chakot thorang mari leina pawafam kaya phangdoknaki aroibada L Dorendrajit Singhana thagatwai pikhiba kalunana thoram adu chinglemna loisinki haina thoram gi co-convener Robin Wahengamna phongdorakli
Mapandagi changsilakpa misingna hengalakuna mitei haiba kanglup asi lagliba chahi decade ani ahumgi matungda achouba chaitheng ama phangdringai gi mangoinana mitei gi ethnography amadi socio-economic report athupa matamda kendra gi lengakta thabinaba Manipur gi CM N Biren gi pungning chingsiladuna World Mitei Council WMC gi Secretary General Yambem Aruna Thadorokpa Cherolamada Fongdorakle Mitei haiba kanglubasi munna thizilaba matung yetna ningai leitana ST list channanaba constitution na hairiba sigi manung loina chali aduna Manipur lengak asibulu chingliba CM na mitei gi tungi yengbiduna lakadoriba mikhal gi mangoinana ST list ki report kendra da thabinaba Cherolasin makhatarakle Assam Public Service Commission APSC na lauba combined competitive exam da rank nifunithoi da mai paklakraba SAS Maibam Bikramjit Khuman Chabo masagi poknafam lamdam Kasar gi Mongolpur Sonai da ngarang taram nokre Mahakpu Jaragul-dagi dhun bel jaiduna Mongolpur phawba khongsat ama chatki matungda Mongolpur Mairalup ki hall da taram nokpagi thorom ama pangthokhi aroibada masagi yumda mapungoiba taram nokpagi thorom ama pangthokhi thorom aduda Binarani President Mongolpur Mairalup Namairakpam Budhachandra social worker aduga potharaba oja Singhajit Singha amasung M Makhon na chingba saruk jakhiba oja sing ahlaman kayana Bikramjit na mai paklakpa sida Thakat pa amati haraute ama phongdoknakhi amasung ahansing amasung mipanam te khomjari adugagi ai bong asi felicitation to bai damagta group na mukta ai thagachari do ojek civil servant ama oirabanina ai na haijabadi ai phajana ningonda serve toni ethically serve toni without any corruption without any ill will ai serve tona honani duloraga ai maite oibanina akhoi maite gi culture akhoi maite gi values to जहाँ महमदाई पोस्टिंग तारशु आई दो फजना शो तो बगी फजना प्रिजर्व तो बगी होना नहीं दो लोरगा आई वाम हिनिंगे द एनी फ्यूचर द एनी अंगांग सिंगना तरगा केनो गाइडेंस मोइना एंगोंदाई पामशु फॉर एनी एग्जाम कॉम्पिटिटिव एग्जाम ना तरगा सिविल सर्विसेज के ओइरशु आई मोइदसु सपोर्ट होनी दो हायरगा आई लोशलगा दो इबाई न पामजर को थोमो नसी इबाई की चनी पाना Mapau nama tu mana? Baik, baik kerja dah punya. Ayat tu mana tu? Anak cini si orang ayat ini, anak cini di sini tu asam ke foto je. Orang ayat mobile jam kutrani kuyau. Ayat ni tahu tu foto lain. Orang ni cini kerja asam tu di sini tu foto je. Loi loi. Orang ayat ni lak pada di ni pertau. Ayat harawai. Sonai Mongolpur da handakta APSC exam da mai paktuna SCS ki rank nipunithoi da mai paklakraba M Bikramjit Khumanchagi yumda Community Coordination Committee Assamgi mihut kangbu amana lengyan kudol tamduna ikai khumna zakre Bikramjit Khumanchagi apokpa amadi apokpi ki mafam dasu harang nungai ba phongdokhi loinana SCS M Bikramjit Khumanchagi manglan UPSC gi oral exam da mai pakpa masung maning thungbiu haina Maputa Thongjaki Community Coordination Committee Assam ki President Ningomam Ranjitna Lamjing ki ba khongsera tuta Thongnaujam Ton Singh Leisang Them Nandababu CH Nabakumar Lukram Krishna Muhammad Karim Chaudhary Muhammad Nazir Ahmad Amadi Kaisam Saratna Chingba Miu Taramangana Sarukyaki haina Media Secretary Thoksom Thoren Singhana khangalagle Nungairaba Pao BSc BTech BCA amadi MCA gi mahiroi singna computer programming tambagi damak free demo class ta saruk yabagi kutong chapa thamjari ngasimak iscode.com da changpiduna book tobiu natraga free demo class ki damak 9606017575 number asida call tobirago
Sahitya Academy Kolkata Regional na Tripura gi marup pauche amasung Manipuri Literary and Cultural Forum anina kusamna duna tongan ba sahitya ga mari lena ba thorom ani ngarang January gi tang 19 Tripura Students Held Home Hall da pangthokre. Literary Forum na sinduna pangthokiba symposium aduda Dr. Thoksom Ibohanbi, Dr. Anuradha Nongmaithem, Koisna Mongol, AC Netrajit, Sorokhaibam Gambini amasung Khetri Premjitna paper pathoki. Ani thokna pangthokiba session da M Abhiram amasung L Joychandrana moderator oibiki. Manipuri Sahitya Parishad Tripura gi Vice President S Khela Mohonna thorom mapu oiraga haudokpagi thorom aduda Sahitya Academy Manipuri Language Advisory Board ki convener Rajen Toijamba, Manipuri Sahitya Parishad Imphal gi President L Joychandra, Manipuri Sahitya Parishad Tripura gi President L Biramongol, Literary Forum gi President N Biro, Academy gi Editor Khetriba Sinaik Sarukjaki. Nakala maromda marup pauchena sinduna Media and Literature haiba hiramda M Nilmanina chair lauraga Sawaizam Uttam Kumar amasung K Dhirana paper pathoki. Thauramadu Academy gi Editor Khetriba Sinaik na welcome address aduga Academy ki convener Rajen Toijamana keynote address piki amasung marup pauche gi joint editor RK Tarunjitna vote of thanks piki. All Manipur Meitei Pangal Clubs Organization Ampakona Imphal East District ki manung chana laiba Khergaon da ngarang January gi tang 19 Nongmaijing da Khergaon branch 2023-25 semkre. Ampako head office ki working president Yumkhaibam Rahmanam ayai tangbal lauduna pangthoki ba thorom aduda vice president Merai Mayum Salamat Ali amadi general secretary PA Saliwan na chingbana sarukjaki. Mifam na Kulakpam Sahanawaz bu president aduga Kulakpam Ali Sahabu general secretary khanduna Anoba Thausil Kanglup semki. All Manipur United Fish Farmers Association Amupa Linkat ki bagi ahanba foundation day thoram ngarang Amuko gi office da Amuko gi president PH Nandoluang amadi Amufa gi president Mayengbam Bimolchan anina punna president member oiduna pangthoki. Thoram asida Manipur da leiriba nga gi farm tawjariba nga marang kaina puthok seriba nga misingda matam gi lenga ki loisang singna pithariba scheme natraga project matam chana nga misingda phanghana na bhonaba amasung department singna piriba training sing farmer singda phanganba farmer singna nga spawn dagi hauraga kg ani dagi na mari phawba chauna puthokduna nga ki chinjak ta mipal tangdana marang kaina puthokna na bahonaba loinana lising ani ga kunmari da Manipur asi nga ki chinjak ta mipal tangdaba iramda mama ohensi haiba pandam thamki haina All Manipur United Fish Farmers Association ge secretary W Upendro Luang gi cherol da phongtoragli. Kanganjaba ama Healthcare amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi ani ge advanced diploma aduga chahi ahumgi Bachelor of Vocation course tamba yaragani. Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba haure. Healthcare ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasing na tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo aduga nursing, yoga attendant, first aid training, emergency medical staff amadi RMP course na chingbagi atenba matamgi oiba course ngi tamaktasu admission haujare. SM Dev Civil Hospital Silchar da practical tobagi kudong chaba su thanjari. Akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchar da lengsimbirabu natraga mobile number 93957324456 da pau phaunabiu. Nungairaba Pao Kasar Pulertolda Holistic Therapy Center ama hangdokjare. Yoga acupressure amadi physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba hakchangi nungaitaba kaya laengnana bagi tamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center
Nilmohon Complex near Muscle Gym, OB Road, Fullertol, Kasar Assam. Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari. Mobile number 8638078821 ni. Aroibada maruiba pau amukhana. Bonterapur High School gi Humphumari Suba Foundation Day ki thoram numinini chumna January gi 18 amasung 19 da chinglemna pangthokre. Mitei gi ethnography amadi socio-economic report Kendra Lengak ta thabinaba WMC na Manipur gi CM gi pungning chingsilakle. Tongan malup kayana makhatana APSC gi combined competitive exam da maipaklakraba singda harau tayamba phongdoknakre. Academy na forum amasung marup pauche ga kusamnaraga tongan ba sahitya gi thorom pangthokre amasung nga gi chinjak ta mipal tangdaba iramdam ama ohensi haba pandamda amufa gi foundation day pangthokre. Lakhipuronline YouTube channel gi pau sandok chaba ngasigi oinadi matang asidaloi jare.